Nupi Angang Hatpa terrorist ki Thabakni, Terrorism ki Thabak Leppu, Nupi Angang Hatpa Leppu haiduna, masing yamlaba meeyam ngasi Thoubal da meeyam ki khongchat ama chatkhre, khunai kan ba apunba maira paibi lo, Thobal, All Thobal District United Clubs Organization aduko, Manipuri Students Federation MSF Thobal District Committee, apunba Nupi khunai lamjing maira lob Thobal amasong, All Manipur Women's Voluntary Association Amoba Thoubal Judina Sinduna Chatkiba Khongchat Adu, Thoubal Okram the Neighbor Wycombe Girls College Tagi Hauraga, Thoubal Ketel Fauduna, Mela Ground Mapaya Poglam Kai Yon Chaturaga, Wycombe Girls College ta Amuk Halak Lagashin K. Ngasi Miyam Rally Aduka Marin Lena Kukampal Secretary, AK Chiteshorina High, Kuki Kulai Piber Singna Nupi Angang Sing Father the Pukraga Tamtina Halabam Matung to Del the Tadarak Bagitawong Ase, Akanamong the Condemned away. Manipuri ki apspa lautu haiduna Manipur ki miyam na khongjang kaya changsing traba fauba India lengang na nauna amuk aspa thamjilakpa asi pende center lengang na Manipur da khundaminari ba furuk masel nungsinadana ba siliba ase khudakta lepadabane lan khamba haibase nakal namada tongsilaga khamgadaba nati hainasu mangna maka takhe ngasi Manipur da tawraiba nupi angang yauna phaduna makoi gi makut salaba matungda ekta hatokiduna torel de hekta langdharakpa akoi krai da lairibano akoi asibu ngak pa senana bagi damakta akoi gi property kaya mama ngak senana bagi damakta asi India lengang na thabiri aiba asigi asigulo pa central posting asina ngakpi bagi mahota akoi da onjalaga adugumba ga na ko terrorism da mateng pangsilaga makoina atamna akoi bu hatpa punba madi makoi gi mamangda hadana pugraba matungda nupi angang sing yamna mirungsi haidana hatorokpa kotorokpa adugtagi lisang chitna akoina tanduna dala aba Manipuri apaspa lako haiduna akoina khongjang kaya chanchangraba thawaina pontha kaya jo apaspa gi damakta lokokna na gi damakta thawaina pontha kaya pigraba phawbada ngachigi leiriba India lengangna madugi ona tainabada Manipur da amuk hana apaspa thamjilaktuna akoi sibo makoina hana dagi hana otuna adumak lapogu makha sathaduna adumak otna nabagi damakta makoina sem saraktana adugum laba police station segment tarukta mona paspa thamjilakpa achugum laba mayam singa se pendabadagi akoi ngasigi akoi gi Thobal district ta imaibel mayam amati akoi gi club amasung satra student union sing punjilaga achugum laba khongjang ache akoi changjin jabane